खुरुमजरी ngasi di aikoi inner thigh noiba hanthanaba haibadi khoi sigi phaigan gi manung thangba parse sidi noira gadi khoi phaigan ani takhai raga yam nongai taba problem am khali tu mayam pon ma experience le ngani na khali madugi problem tu hanthanaba amadi sigi jaga ji masal koi padrak padrak ta basu deidina madu tonap tauna ba habdi masal tasanabgi damakta sigi practicing asi khoi zik tawmina rasi Hakchangi side amada smaina chepaga hipirani mathak thangba khuji smaina tingna thamasu yai konsilaga mon oina khangsu yai natragana sigi position sija thamasu yai isagi apamba position aduda thambiro khud amagi khubasina thabaki mangda smaina thambaba mathak natraga makha kra adjust tawga du sigi support lawraga khong mathak thangje tapna thangapiro isagi ngamjabi chana si phawbuda ngami kai sugaide ngamagadi 90 degree ba wat thana pirakadaba adu muktabna thadagadaba adu makha thangba khomde si chap tinga thambi sumana round manga dagina tara dagina trauma kun phawba isagi ngamjabi changda tawbiya start the practice 1 2 3 4 5 6 7 8 9 10 sina ahanba practice khong amagi loiraga atopa side mu chepaga atopa khongi muk tobigedaba ani suba practice sana hakchang smaina long na hipthabira ani khong ani smaina konsin bira ani khud ani gi khuba hakchang gi side ta upaga thamirani tapna khong ani ji smaina thangapira ani aduga khu ani ji yai makai phaktok pirani aduga amu join tawdaba start the practice 1 2 3 4 5 6 7 8 9 10 aduga tapna khongani ji makhada puthabirani savasanda ngahtang relax tawani sumaina round manga tara trauma dagina kun phawba tawbiya ahum suba practice asisu chapmane khong ani jismane konsin birani khot hakjangi side ta khong ani ji tapna mathak da thanga pirani yari makhai khong ani jismaina isagi ngamjabi chang tu phaktok pirani aduga amu join tawdaba start the practice 1 2 3 4 5 6 7 8 9 10 sumaina round manga tara trauma kun phawba tawbiya siloro matungda mo sawasanda ngahaktam kothabirani